Manipur State asiki nokchup thongni haina launariba Ziribam district asi yamna maru oiba border district amani. Ziribam gi Jiri Turel gi hek wangmada Assam State leiri. Jiri Turel asigi hek wangmadana Maitai Khun sing maru oina Bakhal Maitai Khun Digli amadi Lakhinagar hairiba Maitai Khun asida natana Jiri Ghat Kasar Lalpani Bagan Ramgaizang Namdailong village na chingba Khun sing asina Ziribam romda chathok chasin tawduna ngasi phawba leirakli. Adubu ILPS chatnaba haurakpadagi Ziribam romda sathok chasin amadi lalon itik tawduna phamduna leizaramba kaya amadi awaba oiri. Assam State ki Kasar district ki Lakhipur subdivision ki manung channa leiriba Maitai Khun Bina Kandida Leibi Huirem Ongbi Purnima Devi Mapuroiba Hais Joy Chandra Singhana Sahili Sang Sitna Mayum Pujanaba Haiduna Ziribamda Lakduna Ngayonduna Ngasi Phawba Leirakli. Adumnadi Oiraga Masagi Ngayon Pham Mapham Phawba Leitana Yamna Wana Imung Pujaduna Lakli. ILPS na maram oiduna Huirem Ongbi Purnima Devi na Thengnariba Awaba Asida Manipur government da wafam khara phongdorakli. Ziribam da ngayon zabani adubu Ziribam sanglakpada lupa chamagi permit lawi sendong yaude aikhoina hankibada awaba kaya mayoknari gamena khajiktang mateng pangbiyu aduga aigi phampham phawba leite simatangsu sinbiyu haina phongdorakli. Hujik aigi phampham leite aina phamije khudong yam chade lambi da oina phambi phampham jam khatang sebiu khudong chabam tang bitina Chana, Nakal Amada Manipur Youth Front Assam MYFA ki President Seram Herajitka Tom Tibiga Akanana Unaba Amada Asumna Phongdoraki. Manipur State Asida ILPS Satnarakpa Haibasi Mapan Manipur da Lairiba Manipuri Sing Aikhoisu Yamna Thawai Haksang Yauna Movement Adu Sagachakibani. Manipuri Ima Laibakta ILP Chatnarakpa Haibasi Aikhoisu Yamna Nungaijai Yamna Chaukthoksei Ima Laibak Kanba Haibasi Aikhoigisu Yamna Chauraba Thautangni. ILP Chatnarakpa Asina Mapan Manipur da Lairiba Manipuri Aikhoida Yamna Thina Aikhoigi Tonganba Mawongda Fiksan Tarakpagi Mawong Ama Urakle. Maramdi Ima Laibak Manipur da Chatpa Matamda Aikhoise Paisa Tinglaga Lupa Chama ILP Kaklaga Chatpa Mathau Tarakle. Aikhoi ILP leire haibagi nungai zabaduga paisa paiba middle class ki family gi mi singdi chatpa ngamgani adubu yamna lairaba amadi BPL family gi mi singdi lupa chama pithoklaga family gi mioi mari manga chatpa haibasida awaba oirakpa Manipur government ta haizaning badi ILP chatnarakpa haibasi mapan Manipur da leiriba aikhoisu yamna nungai jai. Mizoram State ta tawriba ILP system asum haina Manipur haiba ichin inaw singbu oirabadi voter card, Aadhaar card, PAN card, any identification card ama yengbiraga relax tawbiba. Loinana mapan Manipuri singna Manipur government ta appeal tawri. Silsarda Manipur Bhavan Thambiyu Loinana authority license officer thamba yanaba haiba wafam asi mamangdagi hauna haizaduna lakli. Manipur government da haizaning badi ILP thamlakpa asida mapan lamda leiriba Manipuri isil inaw singgi I mari amatani khanbiraga ILP asi khitang relaxation tawbiyu haibasi aikhoigi chawrabadi manni haiki. ILP chalarakpasina mapan Manipur da leiba Manipuri akhoida yam thina akhoigi tongan ba mongda faction takgi mong ama uraye marandi akhoi imalibak Manipur da chappa matamda कोई पैसा तिंगा रुपा चाम चपी ILP का चटपा मथौ तारे अखोई ILP लेरे हाइबे नुंगाई जबदुगा कोई पैसा खरा पाइबा मिडिल क्लास फैमिली को दी चाम पिथोगा चप्पा गमनी अदुमपु यामना लाइराबा कोई BPL फैमिली सिंगदि चाम पिथोगा फैमिली मी मरी मंगा म चप्पा जदि मोइदा खरा अवाबा ओरपा अदुना आइना Manipur government da hygienic budi koi ILP chana basi koi yam nungai je mana mapan Manipur da Manipur laiba koi su Mizoram da tawriba ILP system sumaina koi Manipuri haiba chinau bu oiragadi mai voter card khangge PAN card khangge any identification card me yengbiraga relax tawiba asimka koi mapan Manipur da Manipur koina Manipur government da koi appeal tawjaningi